Hi everyone, ngasi aina semjagadariba video sidi aina yam angang oiringai class 7 tamba matam 2010 Thanga Idol School da tamingai matamda Bhartiyam competition district level gi oina tawrkibagi video amakak ai thagatsage hairiba video si aikoina first tarkibagi video ne mayam puna video si yeminarse
goes to Ideal English School, Thanga. ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯠꯁ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ